ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯅꯧꯕꯤ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ, ꯁꯦꯜ ꯇꯥꯟꯕ ꯀꯟꯖ ꯃꯤꯁꯛ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕ ꯏꯃꯨꯡ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯦꯂꯩ ꯀꯧꯕꯤ ꯑꯃꯁꯨ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ꯫ ꯃꯦꯂꯩ ꯊꯕꯛꯇꯤ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕ, ꯑꯆꯥꯎ ꯑꯔꯝꯗꯤ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥ ꯊꯥꯔꯤꯛꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯒꯤ ꯃꯤꯆꯪꯇꯅꯤ ꯆꯪꯂꯤꯕ꯫ ꯃꯆꯥ ꯅꯤꯉꯣꯜ ꯑꯁꯤꯒꯤꯗ ꯈꯟꯕꯗ ꯃꯆꯥ ꯄꯤꯕꯥꯒꯤ ꯃꯁꯨ ꯊꯥꯗꯣꯏ ꯑꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯊꯥꯗꯣꯏꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯦꯂꯩꯅ "ꯌꯦꯉꯥꯡ, ꯅꯪ ꯀꯔꯥꯏꯗꯅꯣ? ꯅꯃꯥ ꯐꯪꯉꯤ ꯅꯨꯄꯥ ꯁꯨꯝꯕꯤꯅꯤꯅ ꯍꯨꯏ ꯁꯥꯗꯅ ꯑꯩꯒꯤ ꯏꯃꯨꯡꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯃꯥꯏꯗꯨꯗ ꯑꯔꯩ ꯃꯈꯩ ꯇꯩꯁꯤꯜꯂꯒ ꯐꯖꯕ ꯐꯅꯦꯛ ꯁꯦꯠꯇꯅ ꯆꯠꯂꯤꯕꯗꯣ ꯀꯔꯥꯏꯗꯅꯣ ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯈꯣꯝꯅꯝ ꯐꯥꯎꯕ ꯀꯣꯞꯇ꯭ꯔꯤꯕ ꯄꯦꯠ ꯂꯥꯎꯕ ꯉꯔꯥꯡꯒꯤ ꯉꯛꯈꯥ ꯅꯪꯃꯁꯨꯅꯦ ꯅꯃꯥ ꯆꯥꯗꯅ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯥ ꯑꯄꯪꯕ ꯊꯤꯕ ꯆꯠꯂꯤꯕ꯭ꯔꯣ? ꯅꯠꯇꯦ, ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯈꯜꯂꯤꯁꯤꯕꯨ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅ ꯈꯜꯂꯤꯕ꯭ꯔꯕ?" "ꯏꯅꯦꯇꯣꯟ, ꯋꯥꯒꯤ ꯋꯥ ꯁꯨꯝꯅ ꯉꯥꯡꯕꯤꯌꯨꯗ꯫ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯏꯅꯦꯇꯣꯟꯗꯧꯅ ꯑꯄꯪꯕ ꯅꯨꯄꯥ ꯊꯤꯕ ꯆꯠꯄ ꯅꯠꯇꯤꯌꯦ, ꯏꯍꯩ ꯇꯝꯕ ꯆꯠꯂꯤꯕꯅꯤ꯫ ꯏꯅꯦꯇꯣꯟꯅ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯁꯨꯝ ꯄꯥꯟꯅꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ? ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯂꯒꯅꯤ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯦ꯫ ꯍꯩꯃ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯍꯦꯛꯇ ꯈꯨꯝꯕ ꯉꯝꯃꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯧꯕ ꯉꯝꯕꯤ, ꯃꯥꯒꯤ ꯊꯕꯛꯇ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯒ ꯇꯥꯍꯜꯂꯦ ꯍꯥꯏꯕꯅꯤꯗ꯫ ꯉꯁꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯅꯪꯅꯦ ꯐꯖꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯣꯡꯊꯣꯛꯇꯨꯅ ꯆꯠꯂꯤꯕ ꯅꯃꯥꯏꯗꯣ ꯈꯨꯠꯆꯤꯟꯁꯤꯅ ꯁꯔꯕꯅꯥꯁ ꯁꯥꯈꯩ ꯈꯣꯠꯇꯠꯀꯅꯤ ꯑꯔꯦꯝꯕꯗ ꯅꯪ." ꯊꯥꯗꯣꯏꯁꯨ ꯍꯟꯗꯦ꯫ "ꯈꯣꯠꯄꯤꯔꯣꯁꯦ, ꯈꯣꯠꯄꯤꯔꯣ, ꯉꯝꯃꯗꯤ ꯈꯣꯠꯄꯤꯔꯣꯅꯦ꯫ ꯏꯅꯦꯇꯣꯟꯗꯤ ꯈꯨꯃꯨ ꯊꯣꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯏꯟꯈꯠꯂꯛꯄꯒꯤ ꯇꯅꯧꯕꯁꯤ ꯎꯔꯒ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯗꯅ ꯈꯪꯕꯤꯔꯝꯅꯤ." ꯃꯄꯥꯟꯗ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯊꯥꯔꯤꯛꯁꯨ ꯅꯪꯍꯧꯔꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯆꯥꯛ ꯆꯥꯔꯨꯕꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯍꯥꯝꯕꯟꯗꯪꯗ ꯆꯦꯟꯊꯣꯔꯛꯇꯨꯅ "ꯏꯃꯥꯒꯤ ꯃꯦꯂꯩ, ꯀꯔꯤꯃꯨꯛ ꯇꯧꯅꯔꯦ? ꯏꯃꯥ, ꯅꯁꯨ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤꯁꯤꯅ ꯑꯩꯕꯨ ꯐꯠꯇꯕ ꯇꯥꯍꯜꯂꯤꯕꯅꯤ꯫ ꯑꯩ ꯃꯃꯥꯅ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯔꯤꯕꯤ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯅꯗꯤ ꯁꯨꯝꯅ ꯃꯅꯦꯅꯤ ꯁꯥꯗꯅ ꯐꯥꯅꯤꯡꯗꯅ ꯋꯥ ꯈꯖꯤꯛ ꯍꯥꯏꯔꯨꯕꯅꯤ." "ꯍꯩ ꯊꯥꯗꯣꯏ, ꯅꯪ ꯅꯅꯦꯇꯣꯟ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯨꯏ? ꯌꯥꯝ ꯊꯨꯅ ꯅꯅꯦꯁꯤꯗ ꯂꯥꯜꯂꯤ ꯍꯥꯏꯌꯨ." ꯊꯥꯗꯣꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ "ꯅꯅꯦꯁꯤꯗ ꯂꯥꯜꯂꯤ ꯍꯥꯏꯌꯨꯅꯦ ꯅꯪꯕꯣ! ꯀꯌꯥꯗ ꯑꯅꯝ ꯀꯜꯂꯤ ꯃꯆꯥꯅꯤ ꯌꯦꯡꯉꯨ ꯃꯁꯤ! ꯌꯥꯔꯣꯏꯍꯦ, ꯃꯁꯤ ꯍꯥꯏꯖꯟꯗꯅ ꯑꯅꯝ ꯀꯟꯒꯅꯤ ꯃꯁꯤ ꯅꯨꯄꯥ ꯁꯨꯝꯕꯤ ꯃꯃꯥꯁꯤꯒꯤ ꯃꯆꯥꯅꯤꯅ." "ꯕꯣ, ꯑꯩꯁꯤ ꯅꯪꯒꯤ ꯍꯦꯛ ꯅꯁꯨꯅꯤꯀꯣ꯫ ꯅꯁꯨ ꯑꯩ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯤ ꯅꯪꯕꯨ ꯀꯔꯝꯕ ꯃꯕꯣꯛꯅꯣ? ꯏꯅꯦꯇꯣꯟ ꯑꯩꯉꯣꯟꯗ ꯑꯍꯥꯟꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯤ ꯑꯕꯣꯛꯅ ꯈꯪꯂꯕ꯭ꯔꯣ?" "ꯑꯣ, ꯅꯅꯦꯇꯣꯟꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯒꯨꯝꯅꯤꯅ ꯅꯅꯦꯇꯣꯟ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯗꯅ ꯈꯠꯅꯔꯝꯂꯕꯗꯤꯅꯦ ꯊꯛꯈꯥ ꯈꯪꯗꯕꯤ ꯅꯪꯕꯨ ꯋꯥꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯃꯇꯨꯡ ꯃꯅꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯆꯤꯟꯊꯛꯇ ꯍꯦꯛ ꯅꯆꯤꯟ ꯈꯨꯝꯂꯕ ꯅꯪ ꯑꯩꯅ ꯏꯁꯨ ꯑꯣꯏꯔꯕꯁꯨ ꯅꯈꯧꯔꯤ ꯆꯔꯝꯗꯣ ꯃꯤꯠ ꯈꯥꯏꯔꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨꯀꯣ꯫ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯨꯝꯕꯤ ꯅꯃꯥ ꯅꯄꯥꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯄꯤ ꯃꯃꯜ ꯂꯩꯇꯕꯤ ꯅꯠꯇꯤꯌꯦ꯫ ꯃꯇꯧ ꯂꯩꯕꯤ, ꯂꯩꯅꯝ ꯆꯥꯎꯕꯤ, ꯃꯃꯥꯏꯒꯤ ꯅꯥꯏꯇꯣꯝ ꯁꯥꯖꯕꯤ, ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯟꯕꯤ ꯑꯩꯒꯤ ꯏꯆꯥ ꯃꯦꯂꯩ ꯆꯔꯣꯡꯅꯦ ꯈꯪꯂꯦꯗꯅ." "ꯍꯣꯏ ꯑꯕꯣꯛ, ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯟꯕꯤ ꯏꯅꯦꯇꯣꯟ ꯑꯣꯏꯕꯒꯤꯅꯤ ꯉꯁꯤ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯈꯩ ꯌꯨꯝꯒꯥꯏꯕꯤ ꯁꯥꯗꯅ ꯌꯨꯝꯁꯤꯗ ꯀꯨꯜꯂꯒ ꯁꯨꯝ ꯂꯩꯔꯤꯁꯦ꯫ ꯍꯟꯗꯣꯛꯁꯦ, ꯑꯩ ꯆꯠꯀꯦ꯫ ꯅꯣꯏꯒꯣꯟ ꯁꯤꯟꯅꯔꯤꯉꯩꯗ ꯏꯁꯩ ꯇꯝꯕꯒ ꯂꯣꯏ ꯍꯧꯔꯝꯃꯅꯤ꯫ ꯏꯃꯥ, ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯅꯁꯨ ꯅꯨꯄꯤ ꯁꯛꯊꯤꯕꯤꯁꯤꯗ ꯆꯩꯔꯒ ꯅꯪꯅ ꯁꯨꯝ ꯇꯥꯔꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣꯕ? ꯅꯁꯨ ꯅꯨꯄꯤꯁꯤꯗ ꯁꯦꯜ ꯄꯤꯔꯒ ꯏꯃꯥꯅ ꯑꯩꯕꯨ ꯆꯩꯍꯜꯂꯤꯕ꯭ꯔꯣ?" "ꯇꯥꯅꯤꯡꯗꯦꯍꯦ, ꯀꯔꯤ ꯊꯣꯛꯆꯩꯅ ꯍꯥꯏꯔꯤꯅꯣ? ꯈꯨꯠ ꯐꯥꯎꯕ ꯍꯥꯝꯕꯟꯗꯪꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯤꯕ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤꯛꯀꯦꯒ ꯇꯧꯔꯗꯅ ꯅꯃꯥꯏꯗꯨꯗ ꯏꯀꯥꯏꯗ꯭ꯔꯣ? ꯀꯩꯁꯨ ꯂꯩꯇꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯑꯉꯥꯡꯁꯤꯅ ꯂꯥꯛꯆꯔꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯩꯒ ꯑꯣꯏꯔꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ꯫ ꯌꯥꯔꯤ ꯏꯃꯥꯁꯨ, ꯏꯅꯝꯃꯒ ꯈꯠꯅꯕꯗ ꯏꯅꯝꯃꯅ ꯋꯥ ꯑꯃ ꯍꯦꯛ ꯉꯥꯡꯕꯗ ꯏꯃꯥꯅ ꯀꯔꯤꯕꯨ ꯈꯨꯝꯕ ꯉꯝꯒꯦ? ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ꯫ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯃꯤꯒꯤ ꯊꯃꯣꯏ ꯅꯥꯒꯗꯕ ꯋꯥ ꯈꯟ ꯉꯥꯡꯕ ꯌꯥꯝ ꯍꯩ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯄꯔꯥ ꯇꯝꯕꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯏꯆꯥꯅ ꯇꯝꯕꯤꯕ ꯄꯔꯥꯁꯦ ꯀꯌꯥꯝ ꯂꯨꯕ ꯄꯔꯥꯅꯣ ꯈꯪꯗꯦ꯫ ꯏꯁꯨ ꯊꯥꯗꯣꯏꯅ ꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯇꯝꯕꯤꯔꯛꯄ ꯄꯔꯥꯗꯣ ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯗꯅ ꯃꯋꯥ ꯀꯣꯏꯔ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯄꯔꯥ ꯇꯝꯕꯤꯕ ꯂꯣꯏꯗꯦꯍꯦ ꯅꯪꯒꯤ ꯄꯔꯥꯁꯤꯁꯨ." "ꯏꯃꯥ, ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯅꯤꯡꯕ꯭ꯔꯕ? ꯑꯩꯒ ꯌꯥꯝ ꯈꯠꯅꯅꯤꯡꯕ꯭ꯔꯕ? ꯑꯩ ꯍꯧꯔꯛꯑꯒꯦ." "ꯉꯥꯏꯈꯣ, ꯅꯄꯥ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯁꯦ ꯏꯃꯥꯕꯨ ꯀꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫
이마의 몽다 바짝 놓기게 고 이봐라수 시로요 마두기 하누바 미오트나 쏠래게다비 서로 하누바도 시로요 타도이수 하투 이세이 땀팜마도 락바나 여우리 군달레나 헤이 타도이 까리기노 낭낭아시 이세이 땀마 로이람다이시 락리바디 나콜 크라파제이 시엠바 토카니든 칼라가 호나바 메유디 호나바 양와리고 아투나디 감동나 미오이니 상고 나팜나 닝티나 팜루 바리 타도이부 우바다 어스 ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯃꯇꯧꯁꯦ ꯃꯤꯠꯃꯥꯡꯁꯤꯗ ꯎꯕꯁꯤꯗꯤ ꯆꯦꯟꯁꯤꯜꯂꯒ ꯄꯥꯝꯅꯤꯡꯕ ꯑꯃ ꯐꯥꯎꯏꯍꯦ ꯅꯣꯡꯂꯦꯟ ꯄꯥꯝꯃꯨꯔꯁꯨ ꯅꯪꯉꯔꯣꯏꯅ ꯀꯨꯟꯗꯥꯂꯩ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯗꯣꯏ ꯅꯪ ꯉꯔꯥꯡ ꯑꯩꯅ ꯇꯥꯛꯈꯤꯕ ꯃꯇꯥꯡꯗꯨꯗꯤ ꯍꯩꯔꯛꯂꯕ꯭ꯔꯥ ꯍꯩꯔꯛꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯁꯛꯂꯛꯎꯁꯦ ꯑꯣꯖꯥ ꯇꯥꯒꯦ ꯃꯁꯤꯒꯤ ꯊꯣꯏꯕꯤꯅ ꯀꯕꯣꯗ ꯂꯣꯏ ꯀꯥꯕꯒꯤ ꯃꯇꯥꯡꯁꯤ ꯅꯪꯅ ꯈꯔ ꯁꯨꯔ ꯇꯥꯅ ꯁꯛꯄ ꯍꯩꯌꯦꯕ ꯊꯥꯗꯣꯏꯁꯨ ꯃꯥꯒꯤ ꯑꯣꯖꯥꯅ ꯇꯝꯕꯤꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯩꯍꯦꯛ ꯁꯩꯗꯥꯗ ꯏꯁꯩꯗꯨ ꯁꯛꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯁꯩ ꯇꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯅꯣꯡꯂꯦꯟꯅ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯤ ꯏꯁꯩꯗ ꯉꯥꯎꯃꯤꯁꯨ ꯌꯥꯎꯅꯔꯦꯀꯣ ꯏꯁꯩ ꯇꯝꯕ ꯇꯣꯛꯊꯣꯛꯂꯒ ꯄꯦꯅꯥ ꯂꯦꯟꯕ ꯑꯣꯏꯅ ꯆꯠꯂꯅꯤ ꯍꯥꯏꯕ ꯃꯤ ꯌꯥꯎꯔꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯨ ꯇꯥ ꯅꯣꯡꯂꯦꯟ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤ ꯏꯁꯩ ꯇꯝꯕ ꯌꯥꯎꯔꯤꯁꯦ ꯑꯩ ꯅꯠꯇꯕ ꯑꯃ ꯁꯤꯅꯤꯗꯅ ꯄꯥꯔꯤ ꯅꯣꯡꯂꯦꯟꯅ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯑꯩꯁꯦ ꯌꯥꯝ ꯌꯣꯟꯅꯤꯡꯕ ꯄꯥꯄꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗ ꯏꯀꯥꯏꯅ ꯌꯦꯡꯂꯛꯄꯗ ꯊꯥꯗꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯕꯗ ꯎꯕꯗ ꯄꯥꯔꯤꯁꯨ ꯏꯀꯥꯏꯔꯗꯨꯅ ꯊꯥꯗꯣꯏ ꯅꯪ ꯁꯥꯎꯅꯨꯀꯣ ꯅꯪ ꯇꯥ ꯅꯣꯡꯂꯦꯟꯁꯤ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯒꯤ ꯉꯥꯎꯕ ꯍꯧꯔꯕꯅꯤ ꯊꯣꯏꯕꯤꯅ ꯑꯉꯥꯎꯕ ꯃꯤꯅ ꯉꯥꯡꯕ ꯋꯥꯁꯨ ꯑꯗꯨꯝ ꯆꯨꯝꯕꯅꯤꯀꯣ ꯇꯥ ꯄꯥꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯄꯥꯝꯖꯔꯕ ꯅꯨꯡꯁꯤꯔꯕ ꯀꯣꯛ ꯍꯥꯏꯍꯧꯔꯣꯁꯦ ꯂꯩꯔꯦ ꯍꯌꯦꯡ ꯃꯤꯅꯒ ꯍꯥꯟꯈ꯭ꯔꯒ ꯑꯩꯈꯣꯏꯗ ꯋꯥꯔꯧꯗꯕꯤ ꯀꯥꯏꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯗ ꯋꯥꯅꯣꯝꯕꯤꯌꯨ ꯀꯥꯏꯗꯤ ꯉꯝꯖꯔꯣꯏ ꯊꯥꯗꯣꯏꯅ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯃꯤ ꯈꯥꯏꯔꯝꯕꯅꯤ ꯅꯣꯡꯂꯦꯟꯅ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯤꯡꯉꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯅ ꯊꯃꯣꯏꯒ ꯄꯥꯝꯗꯁꯨ ꯃꯁꯥ ꯃꯁꯥꯅ ꯍꯩꯖꯅꯕ ꯊꯣꯏꯕꯤꯅ ꯌꯥꯏꯌꯦ ꯇꯥ ꯅꯣꯡꯂꯦꯟ ꯑꯗꯨ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯗ꯭ꯔꯁꯨ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯧꯔꯥꯕ ꯅꯪꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯀꯔꯟꯗꯣ ꯑꯃꯨꯛ ꯅꯨꯄꯥꯅꯤꯅ ꯆꯒꯠ ꯇꯥ ꯄꯥꯔꯤ ꯍꯣꯏꯗꯧꯅ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨ ꯇꯥ ꯅꯣꯡꯂꯦꯟ ꯀꯩꯅꯣ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯪꯁꯨ ꯌꯥꯎꯅ ꯃꯁꯤꯒꯤ ꯍꯣꯃꯣ ꯃꯥꯟꯕꯁꯤꯗ ꯉꯥꯎꯔꯕ ꯇꯧꯅꯨ ꯊꯣꯏꯕꯤ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ ꯑꯃꯁꯤꯗꯤ ꯅꯪꯅ ꯉꯥꯎꯔꯁꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯊꯥꯗꯣꯏꯗ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ ꯇꯥ ꯅꯣꯡꯂꯦꯟ ꯅꯪ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯍꯧꯔꯣ ꯆꯠꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯅꯪ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯥꯗꯣꯏ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯑꯗꯨꯗ ꯆꯤꯡꯉꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯀꯗꯕꯒꯤ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯃꯦꯂꯩꯌ ꯃꯦꯂꯩ ꯇꯣꯝꯕꯤꯌ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣꯅꯦ ꯃꯇꯝꯁꯤ ꯌꯧꯔꯦ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯃꯪ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯊꯣꯛꯅ ꯇꯥꯟ ꯀꯥꯏꯈ꯭ꯔꯦ ꯃꯪ ꯅꯨꯡꯉꯥꯏꯕꯒ ꯂꯩ ꯅꯁꯥ ꯅꯎꯒꯗꯣ ꯍꯥꯟꯅꯣꯡꯗ ꯁꯦꯡꯗꯣꯛꯁꯨ ꯆꯠꯂꯣ ꯏꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯈ꯭ꯔꯄꯣꯠꯅꯤ ꯏꯃꯥ ꯅꯪꯁꯦ ꯃꯦꯂꯩ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯗꯣꯛꯅꯕ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ ꯍꯩꯃꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤ ꯂꯩꯔꯤꯁꯤꯕꯣ ꯏꯃꯥ ꯅꯨꯄꯥꯅꯤ ꯃꯁꯛꯀꯁꯨ ꯂꯣꯏ ꯐꯖꯩꯌꯦꯃꯤ ꯃꯣꯏꯒꯤꯁꯤ ꯑꯩ ꯂꯨꯝꯕ ꯂꯥꯛꯄ ꯁꯣꯏꯗ ꯑꯣꯏꯔꯝꯒꯅꯤ ꯇꯥꯟꯖꯥꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯂꯩ ꯍꯦꯛꯄ ꯁꯥꯔꯒ ꯍꯦꯛꯇ ꯃꯣꯏꯅꯤꯒꯤ ꯃꯅꯥꯛꯇꯁꯤꯅ ꯆꯪꯁꯜꯂꯒꯦ ꯁꯤꯗ ꯑꯩ ꯅꯣꯡꯂꯦꯟꯅ ꯍꯣꯏꯃ ꯑꯉꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯪꯉꯤ ꯀꯩꯅꯣ ꯉꯥꯎꯖꯥꯠꯂꯣ ꯁꯤꯕꯣ ꯑꯩ ꯂꯨꯝꯕ ꯂꯥꯛꯑꯒ ꯑꯩ ꯎꯔꯒ ꯈꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯤꯕꯖꯥꯠꯅꯣ ꯐꯗꯤ ꯐꯖꯕꯅꯤꯗ ꯑꯩꯁꯨ ꯅꯣꯡꯂꯦꯟꯅ ꯀꯩꯅꯣ ꯊꯥꯗꯣꯏ ꯍꯣꯏ ꯏꯃꯨꯡꯁꯤꯕꯨ ꯑꯉꯥꯎꯕꯤꯒ ꯂꯩꯕ꯭ꯔꯅꯦ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯀꯥꯏꯔꯁꯤꯗꯤ ꯃꯁꯝ ꯃꯅꯥꯒꯁꯦ ꯑꯝꯇ ꯍꯥꯠꯄꯤꯗ꯭ꯔꯕ ꯀꯩꯅꯣ ꯍꯣꯏ ꯄꯥꯏꯁꯤꯜꯂꯨꯕ ꯇꯥꯔꯦꯅꯦ ꯃꯁꯝ ꯈꯨꯐꯥꯁꯤꯗ ꯃꯦꯂꯩꯅ ꯁꯨꯝ ꯌꯦꯡꯗꯅ ꯂꯩ ꯍꯥꯏꯕꯅꯤꯗ ꯎꯔꯁꯤꯕꯨ ꯀꯣꯛ ꯀꯥꯎꯔꯛꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯃꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯂꯩꯁꯦ ꯆꯨꯝꯈꯠꯂꯒ ꯍꯦꯛꯄ ꯁꯥꯔꯒ ꯍꯦꯛꯇ ꯇꯨꯁꯤꯜꯂꯒꯦ ꯏꯃꯥ ꯅꯤꯡꯒꯣꯡ ꯀꯥꯏꯔꯦ ꯅꯣꯡꯂꯦꯟ ꯍꯩꯃꯥ ꯑꯉꯥꯎꯕꯤ ꯇꯨꯔꯦ ꯂꯥꯎꯅꯦ ꯑꯉꯥꯎꯕꯤꯁꯤ ꯁꯣꯛꯄ꯭ꯔ ꯌꯦꯡꯁꯤ ꯁꯠꯂꯒ ꯇꯥꯈ꯭ꯔꯦ ꯃꯤꯇꯣꯞꯃꯛꯁꯨ ꯅꯠꯇꯦ ꯅꯇꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯑꯁ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯍꯅꯨꯕꯤꯁꯨ ꯃꯥꯜꯂꯤ ꯂꯩꯁꯥꯕꯤꯁꯨ ꯃꯥꯜꯂꯤ ꯁꯣꯛꯄ꯭ꯔ ꯏꯃꯥ ꯀꯔꯤ ꯏꯃꯥ ꯍꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯑꯩꯁꯦ ꯅꯣꯏ ꯅꯃꯥꯔꯥ ꯍꯥ ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯏꯃꯥꯌꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯅꯨꯡꯗꯨꯝꯁꯤꯡ ꯅꯥꯆꯤꯟ ꯊꯣꯝꯍꯧꯔꯥ ꯍꯥ ꯄꯥꯔꯤ ꯄꯥꯈꯠꯅ ꯅꯠꯇꯦ ꯏꯆꯦ ꯑꯩ ꯃꯔꯨꯞꯁꯦ ꯃꯃꯤꯠ ꯅꯥꯕꯅꯤ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯕꯅꯤ ꯑꯗꯨꯒꯤꯅꯤ ꯁꯥꯎꯕꯤꯅꯨ ꯏꯆꯦ ꯏꯁꯤꯡ ꯍꯥꯆꯒꯦ ꯀꯗꯥꯏ ꯏꯆꯦꯒꯤ ꯈꯨꯠꯇꯣ ꯍꯩꯃꯥ ꯁꯤꯗꯤ ꯃꯁꯛꯀ ꯌꯥꯝ ꯐꯖꯩꯌꯦꯃꯤ
ꯑꯩꯅ ꯅꯍꯥꯟꯈꯩ ꯉꯥꯏꯔꯛꯂꯤꯕꯁꯦ ꯃꯥꯒꯨꯝꯕ ꯆꯨꯡ ꯐꯤꯔꯥꯜ ꯁꯥꯕ ꯐꯖꯕ ꯅꯨꯄꯥꯁꯤꯅꯦꯃꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯃꯈꯨꯠꯀꯁꯦ ꯑꯝꯇ ꯄꯥꯏꯍꯧꯔꯒꯦꯗ ꯏꯃꯥꯎ ꯏꯁꯥꯒꯁꯦ ꯆꯤꯡ ꯆꯤꯡ ꯂꯥꯎꯋꯦꯃꯤ ꯄꯥꯈꯪ ꯃꯆꯥꯒꯤ ꯃꯈꯨꯠꯀ ꯄꯥꯏꯕꯁꯤꯗꯤ ꯅꯣꯡꯂꯦꯟꯅ ꯀꯩꯅꯣ ꯁꯤꯕꯨ ꯉꯥꯎꯔꯤꯔ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯍꯅꯨꯕꯤ ꯃꯥꯅ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯆꯣꯡꯁꯤꯜꯂꯒ ꯃꯁꯝ ꯃꯐꯝꯁꯤ ꯐꯨꯗꯠꯂꯨꯅꯤꯁꯦ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯇꯥ ꯄꯥꯔꯤ ꯇꯥ ꯅꯣꯡꯂꯦꯟ ꯊꯣꯏꯕꯤꯗꯤ ꯀꯥꯏ ꯂꯩꯍꯧꯔꯒꯦ ꯅꯣꯡꯂꯦꯟꯅ ꯊꯣꯏꯕꯤꯒ ꯂꯥꯏꯔꯤ ꯊꯥꯗꯣꯏ ꯅꯣꯏꯒꯤ ꯑꯉꯥꯎꯕꯤꯔꯁꯦ ꯑꯩꯗꯤ ꯅꯣꯏ ꯏꯃꯨꯡꯗ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯂꯩꯌꯦꯗꯤ ꯉꯁꯤꯈꯛ ꯈꯪꯉꯤ ꯇꯥ ꯅꯣꯡꯂꯦꯟ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯔꯟ ꯇꯥꯈ꯭ꯔꯦ ꯑꯣꯏꯕ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅꯤꯁꯤ ꯊꯣꯏꯕꯤꯗꯣ ꯀꯧꯔꯨꯁꯤ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯁ ꯁꯣꯄꯝꯅꯤꯗꯩꯗꯤ ꯐꯤꯕꯝꯁꯤꯗ ꯑꯉꯥꯎꯕꯤ ꯀꯌꯥꯗꯤ ꯃꯥꯜꯂꯨꯔꯦ ꯅꯦ ꯁꯥꯎ ꯌꯥꯗꯦꯍꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯃꯥꯜꯂꯤ ꯀꯥꯏꯗꯅ ꯏ ꯌꯥꯝ ꯀꯥꯗꯧꯔꯤꯗ ꯑꯩꯕꯨ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯅꯄꯨꯟꯁꯤꯁꯨ ꯎꯔꯝꯈꯤꯔꯣꯏ ꯏꯁꯤꯡꯒ ꯁꯣꯏꯗꯍꯦ ꯃꯦꯂꯩ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯉꯛꯇꯨꯅ ꯎꯈꯣꯡꯇꯦꯅ ꯊꯦꯜꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯆꯪꯁꯤꯟꯅꯨꯅ ꯌꯦꯡꯂꯨꯕꯅꯤ ꯏꯃꯥ ꯀꯩꯅꯣ ꯑꯩ ꯐꯤꯕꯝꯁꯤꯗꯤ ꯌꯥꯍꯧꯔꯛꯄꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯣꯟꯊꯣꯛ ꯐꯤꯕꯝ ꯀꯥꯏꯔꯝꯃꯦꯗ ꯏꯇꯣꯝꯇꯐꯥꯎ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯃꯁꯤꯗꯤ ꯍꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯣ ꯅꯝꯗꯅ ꯀꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯔꯤꯕ ꯅꯨꯄꯥꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯂꯧꯕꯗꯤ ꯌꯥꯔꯒ ꯑꯔꯤꯕꯤꯅ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥ ꯐꯖꯕ ꯑꯃꯗ ꯂꯩꯁꯤꯟꯕꯗꯤ ꯀꯅꯥ ꯊꯤꯡꯕꯤꯗꯧꯔꯤꯒꯦ ꯍꯦ ꯅꯪ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯍꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯣꯟꯃꯟꯈ꯭ꯔꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯅꯪꯕꯨ ꯅꯐꯤ ꯂꯣꯏꯁꯤꯜꯂꯨꯔꯣꯏ ꯃꯤ ꯑꯩ ꯆꯠꯄ ꯉꯝꯃꯔꯣꯏ ꯏꯃꯥ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯅꯦ ꯑꯩꯅ ꯑꯁꯤ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ ꯂꯩ ꯍꯦ ꯄꯣꯠꯆꯩ ꯉꯥꯡꯂꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯑꯃꯠꯇꯅꯁꯨ ꯀꯣꯏꯕꯤꯒꯦ ꯍꯥꯏꯗꯕ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯅꯤꯒꯦ ꯊꯨꯅ ꯅꯐꯤ ꯂꯣꯏꯁꯤꯜꯂꯨꯁꯣ ꯆꯠꯂꯣ ꯅꯪꯒꯤ ꯅꯨꯄꯥ ꯌꯦꯡꯕꯅꯤ ꯆꯠꯇꯧꯔꯤꯕꯁꯤ ꯍꯥ ꯑꯩꯒꯤ ꯅꯨꯄꯥ ꯀꯗꯥꯏꯗꯒꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯇꯥꯏ ꯃꯔꯜ ꯃꯊꯨꯝꯁꯨ ꯀꯌా ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯃꯤ ꯅꯅꯦ ꯁꯥꯈꯤꯅ ꯁꯤꯜꯂꯛꯄ ꯅꯨꯄꯥꯅꯤꯅ ꯑꯗꯨꯝ ꯐꯔꯝꯒꯅꯤ ꯆꯍꯤꯕꯨꯗꯤ ꯑꯩꯒꯕꯨ ꯃꯥꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯍꯥꯏꯕꯅꯤ ꯉꯝꯃꯔꯣꯏ ꯏꯃꯥꯒ ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯥꯗꯨꯗ ꯌꯨꯝ パンꯕꯒꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯄꯨꯝꯁꯦꯡꯅꯤ ꯌꯥꯝ ꯐꯪꯖꯗꯕꯒꯤ ꯃꯑꯣꯡꯗ ꯍꯅꯨꯕ ꯅꯨꯄꯥꯗ ꯂꯩꯕꯒ ꯑꯩ ꯉꯝꯖꯔꯣꯏ ꯍꯩ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯁꯟꯊꯤ ꯍꯥꯟꯕ꯭ꯔꯣ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯅꯌꯨꯝ ꯄꯥꯟꯍꯧꯅꯕ ꯇꯧꯗꯅꯕꯨ ꯅꯕꯨꯡꯒꯤ ꯃꯆꯥꯁꯤꯅ ꯍꯥꯟꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯂꯧꯕꯤꯗꯧꯔꯤꯒꯦꯅꯦꯍꯦ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯅꯪꯕꯣ ꯑꯩꯅ ꯏꯆꯥꯅꯤꯅ ꯁꯨꯝ ꯊꯤꯔꯁꯨ ꯐꯖꯩꯗꯅ ꯊꯥꯒꯠꯄꯤꯕꯒꯤ ꯋꯥꯅꯤ ꯅꯅꯝꯃꯁꯤꯗꯒꯤ ꯅꯪꯅ ꯍꯦꯟꯅꯕꯨ ꯍꯟꯅꯨꯔꯦꯅꯦ ꯐꯤꯕꯝꯗꯣ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤꯁꯤꯗꯤ ꯌꯣꯜꯂꯣ ꯑꯩꯁꯤ ꯁꯨꯝ ꯌꯣꯜꯂꯣꯕ ꯂꯨꯛꯃꯥꯏ ꯃꯊꯛꯇ ꯍꯥꯞꯄꯒ ꯀꯩꯊꯦꯜꯗ ꯌꯣꯟꯒꯦꯒ ꯌꯣꯜꯂꯣ ꯏꯆꯥꯅꯨꯄꯤ ꯁꯤꯠꯇꯕꯤ ꯑꯃ ꯂꯩꯔꯗꯅ ꯌꯥꯝ ꯂꯦꯝꯖꯔꯅꯤ ꯏꯃꯥꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯂꯦꯝꯖꯔꯅꯤꯕ ꯑꯣ ꯂꯦꯝꯃꯣꯏ ꯈꯪꯕꯗꯨꯅꯅꯦ ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯕ ꯅꯨꯄꯥ ꯊꯤꯔꯤꯕꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯎ ꯏꯃꯥꯅꯦ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔꯝꯂꯒꯦ 이마가 이름저디 나나 윰시되기 땅 포크라니 다리 이베마 난 나목나 받지바 구수나 센지바 이마 어려서 쏘무시디에 누파 신비리니나 아이네 밤도 누파디 아따 신비로이바 하누바 시도 꾸이저바 크라 마뚜 가이나키바 크라 파캉 머사 파자 마야맘 레이리세 마미치다 우드라 캉데바 아두mom다 세마케디 하이데네 ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯄꯥꯔꯤ ꯑꯃꯗꯤ ꯅꯣꯡꯂꯦꯟꯒ ꯆꯤꯡꯎꯃꯥꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯄꯨꯖꯔꯛꯄ ꯍꯩꯔꯥꯡ ꯑꯊꯣꯏꯕ ꯂꯩꯔꯥꯡ ꯑꯊꯣꯏꯕꯁꯤꯡꯗꯨ ꯀꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯕꯒꯤ ꯇꯨꯡꯗ ꯊꯣꯏꯕꯤꯅ ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯇꯨ ꯑꯥꯗꯒꯤ ꯏꯃꯥ ꯃꯥꯏꯕꯤꯁꯤꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯁꯕ ꯃꯍꯩ ꯌꯥꯟꯒꯗ꯭ꯔꯥ ꯊꯃꯣꯏꯗ ꯂꯥꯠꯆꯔꯤꯕ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤ ꯋꯥꯏꯊꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯆꯤꯡꯎꯃꯥꯒꯤ ꯃꯐꯝꯗ ꯃꯄꯥꯎ ꯇꯥꯔꯨꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯆꯤꯡꯎꯃꯥꯒꯤ ꯃꯄꯥꯎꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯊꯣꯛꯏꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯡꯂꯦꯟ ꯌꯥꯏꯅꯦ ꯅꯪꯒꯤꯕꯨꯗꯤ ꯑꯩ ꯂꯩꯔꯦ ꯍꯥꯏꯔꯅꯤ ꯑꯗꯨꯝ ꯍꯥꯏꯔꯗꯧꯅꯤ ꯆꯤꯡꯎ ꯏꯄꯥꯒ ꯉꯔꯥꯡ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯇꯥ ꯅꯣꯡꯂꯦꯟ ꯅꯪꯁꯤ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯏꯀꯥꯏꯕꯁꯨ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯅꯪꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯅꯇꯧꯁꯤꯗꯅꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯒ ꯀꯣꯏꯅꯕ ꯇꯟꯗꯅ ꯅꯨꯡꯁꯤꯔꯁꯨ ꯐꯣꯡꯗꯣꯛꯇꯅ ꯊꯝꯂꯤꯕꯁꯦ ꯑꯁ ꯑꯩꯃꯥ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯁꯥꯎꯖꯟꯅꯔꯒ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯁꯨ ꯅꯪꯒꯤ ꯃꯤꯆꯤꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯇꯦꯡ ꯂꯥꯎꯅ ꯈꯠꯆꯤꯜꯂꯛꯄꯗ ꯋꯥꯟꯊꯗꯧꯒꯤ ꯉꯥꯏꯔꯒ ꯂꯩꯖꯔꯒ ꯂꯥꯏꯕꯛ ꯐꯕ ꯅꯤꯡꯉꯣꯜ ꯃꯋꯥꯗꯣ ꯑꯩꯅꯤꯅꯦ ꯊꯣꯏꯕꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯨꯗꯤ ꯈꯣꯏꯃꯨ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠꯅꯤ ꯀꯩꯅꯣ ꯄꯥꯔꯤꯅ ꯌꯥꯔꯁꯦ ꯅꯣꯏꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯇꯥꯕ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ ꯆꯤꯡꯎ ꯄꯥꯎ ꯑꯩꯁꯨ ꯇꯥꯅꯤꯡꯉꯤ ꯆꯠꯁꯤꯜꯂꯣ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯣꯏꯕꯤꯒ ꯅꯣꯡꯂꯦꯟꯒꯅ ꯍꯥꯟꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯀꯠꯇꯨꯅ ꯅꯣꯡꯂꯦꯟꯅ ꯃꯃꯥꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡ ꯌꯨꯝꯕꯥꯟ ꯃꯔꯥ ꯇꯞꯅ ꯄꯥꯟꯒꯗ꯭ꯔꯥ ꯑꯗꯨ ꯈꯛꯇ ꯌꯦꯡꯕꯤꯌꯨ ꯊꯨꯡꯅꯗꯧꯕꯗꯤ ꯂꯩꯔꯕꯅꯤ
ꯅꯁꯥꯅ ꯍꯥꯟꯅ ꯈꯪꯖꯔꯤꯕ ꯊꯨꯡꯅꯔꯣꯏ ꯍꯥꯏꯔꯁꯨ ꯉꯁꯤ ꯍꯦꯛꯇ ꯐꯥꯔꯒꯣꯏꯁꯨ ꯑꯩꯅ ꯊꯨꯡꯅꯍꯜꯂꯒꯦ ꯁꯤꯡꯉꯨ ꯃꯥꯒꯤ ꯃꯄꯥꯎ ꯇꯝꯂꯒꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯣꯀꯣ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯃꯛ ꯍꯩꯃ ꯇꯝꯕ ꯑꯣꯏꯕ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯉꯥꯎ ꯊꯤꯗꯧꯔꯤꯗ ꯇꯝꯕ ꯑꯣꯏꯕ ꯅꯪꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯇꯧꯗ ꯏꯃꯣꯝ ꯑꯣꯏꯕꯤ ꯃꯥꯗꯤ ꯑꯁꯥꯎ ꯈꯝꯕꯤ ꯃꯩ ꯇꯣꯏꯅ ꯍꯧꯒꯗꯧꯔꯤꯗ ꯑꯗꯨꯕꯨ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯃꯛꯀꯤ ꯊꯃꯣꯏ ꯁꯦꯡꯖ ꯃꯇꯧ ꯁꯤꯡꯉꯨ ꯃꯥꯅ ꯎꯕꯤꯔꯦ ꯅꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯄꯣꯛꯇꯨꯅ ꯋꯥꯠꯇ ꯄꯥꯗꯕ ꯄꯤꯅꯕꯤꯔꯦꯗꯣ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯣꯏꯕ ꯅꯪ ꯈꯔ ꯍꯜꯂꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯣꯝ ꯑꯣꯏꯕꯤꯁꯦ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯂꯨ ꯍꯥꯏꯕ ꯂꯩ ꯍꯥꯏꯌꯨꯝ ꯅꯣꯡꯂꯦꯟ ꯍꯩꯃ ꯃꯄꯥꯝ ꯆꯠꯄꯒꯤ ꯑꯩꯅ ꯐꯨꯊꯕꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤꯅ ꯇꯥ ꯅꯣꯡꯂꯦꯟ ꯅꯪ ꯅꯌꯥꯗꯨꯗ ꯂꯩꯇꯨꯝꯁꯤ ꯅꯝꯁꯤꯜꯂꯧꯔꯦ ꯅꯪ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯅꯕ ꯍꯣꯏ ꯑꯩꯗꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕ ꯅꯨꯄꯥꯅꯤꯅ ꯇꯨꯃꯤ ꯂꯩꯖꯔꯒꯦ ꯑꯃꯥꯏꯕꯤꯗꯨꯅ ꯊꯥꯗꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯆꯥ ꯑꯣꯏꯕꯤ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕ ꯅꯤꯡꯊꯤꯖꯩꯗ ꯁꯦꯁꯦ ꯗꯨꯛ ꯃꯩꯔꯥꯁꯤ ꯀꯠ ꯏꯆꯥꯒꯤ ꯁꯤꯡꯉꯨ ꯃꯄꯥꯎ ꯑꯐꯕ ꯄꯥꯎꯗꯝꯂꯒꯦꯗꯣ ꯊꯥꯗꯣꯏꯅ ꯃꯩꯔꯥꯗꯨ ꯍꯦꯛ ꯁꯨꯕꯒ ꯃꯨꯠꯀꯗꯕꯒꯤ ꯇꯧꯔꯛꯏ ꯄꯥꯔꯤꯅ ꯄꯥꯈꯠꯅ ꯃꯩꯔꯥꯗꯨ ꯃꯨꯠꯈꯤꯅꯤ ꯈꯟꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯟꯗꯨꯅ ꯊꯝꯃꯤ ꯀꯔꯤꯅꯣ ꯏꯆꯥ ꯑꯣꯏꯕꯤ ꯅꯪꯒꯤ ꯁꯤꯡꯉꯨ ꯃꯄꯥꯎ ꯄꯤꯔꯝꯗꯥꯏꯁꯦ ꯑꯩꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯁꯤ ꯑꯋꯥꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯏꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯁꯤꯡꯉꯨ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯁꯤ ꯊꯥꯗꯣꯏ ꯃꯁꯥꯗ ꯄꯥꯈꯠꯄ ꯄꯣꯛꯆꯩ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯗꯤ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯒꯗꯧꯔꯤꯗ ꯏ ꯃꯔꯤꯅ ꯏꯃꯣꯝ ꯅꯪꯒꯤ ꯌꯥꯏꯕꯤꯕꯨ ꯈꯥꯉꯧꯊꯛꯇ ꯃꯥꯡꯍꯟꯒꯦ ꯊꯧꯔꯥꯡꯂꯛꯀꯗꯧꯔꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯏꯃꯣꯝ ꯅꯪ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯟꯒꯗꯧꯔꯤ ꯑꯗꯨꯕꯨ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯇꯧꯗ ꯆꯤꯡꯉꯨ ꯏꯄꯥ ꯑꯩꯅ ꯄꯦꯜꯂꯦ ꯏꯃꯣꯝ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯆꯤꯡꯉꯨ ꯏꯄꯥ ꯑꯩꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯕꯅꯤ ꯇꯝꯕ ꯑꯣꯏꯕ ꯃꯥꯅ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯒꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯎꯀꯜ ꯑꯣꯏꯌꯨ ꯍꯥꯏꯅꯕꯨ ꯇꯝꯃꯤꯗꯣ ꯇꯝꯕ ꯑꯣꯏꯕ ꯃꯥꯒꯤ ꯁꯪꯒꯥꯏꯗ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕꯕꯨ ꯎꯕ ꯐꯪꯉꯤꯗꯣ ꯍꯥꯏꯌꯨꯝ ꯏꯆꯥꯁꯥ ꯆꯤꯡꯉꯨ ꯃꯄꯥꯎ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯍꯧꯔꯦꯀꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯆꯤꯡꯉꯨ ꯃꯥꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ ꯊꯥꯗꯣꯏꯒꯤ ꯆꯤꯡꯉꯨ ꯃꯄꯥꯎꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯩ ꯅꯣꯡꯂꯦꯟꯅ ꯄꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧ ꯀꯣꯛ ꯁꯥꯟꯅꯗꯅꯕ ꯉꯁꯤ ꯍꯦꯛꯇ ꯊꯥꯗꯣꯏꯁꯦ ꯅꯣꯏꯗ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯃꯌꯨꯝꯗ ꯁꯨꯛꯊꯦꯡ ꯍꯦꯛ ꯊꯤꯜꯂꯨꯔꯅꯨ ꯆꯤꯡꯉꯨ ꯃꯄꯥꯎꯗ ꯅꯣꯏꯗ ꯂꯩꯔꯗꯤ ꯊꯥꯗꯣꯏꯁꯦ ꯅꯨꯡꯉꯥꯏ ꯂꯩꯅꯤ ꯍꯥꯏꯈ꯭ꯔꯤꯗꯣ ꯅꯤꯡꯁꯤꯡꯉꯨ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯆꯠꯅꯕ ꯌꯥ ꯋꯥꯔꯤ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯨꯅ ꯑꯩ ꯆꯠꯂꯦ ꯉꯥꯏꯈꯣꯅꯦ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯉꯥꯏꯈꯣꯏꯕꯅꯦ ꯉꯥꯏꯈꯣꯒ ꯀꯣꯛꯆꯥꯛꯄꯤ ꯅꯪꯕꯨ ꯉꯥꯏꯈꯣꯃꯤ ꯄꯥꯔꯤꯅ ꯊꯥꯗꯣꯏ ꯉꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯅꯪꯅ ꯋꯥꯕ ꯇꯥꯕꯗꯣ ꯍꯌꯦꯡꯕ ꯉꯝꯃꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪ ꯅꯤꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤꯁꯨ ꯑꯔꯣꯏ ꯃꯤꯀꯨꯞꯅꯤ ꯊꯥꯗꯣꯏ ꯄꯥꯈꯠꯅ ꯄꯥꯔꯤꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯇꯥ ꯄꯥꯔꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯇꯥ ꯄꯥꯔꯤꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯤꯉꯩ ꯑꯩꯕꯨ ꯀꯅꯥꯅꯁꯨ ꯁꯣꯛꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯑꯗꯨꯗꯤ ꯇꯈꯦꯂꯤꯅ ꯁꯣꯝꯁꯦ ꯅꯪꯒꯤ ꯅꯥꯕꯗ ꯏꯈꯨꯠꯃꯛꯅ ꯁꯤꯟꯕꯤꯒꯦ ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯕ ꯉꯛꯇ ꯅꯣꯝꯃꯤ ꯅꯣꯡꯂꯦꯟ ꯁꯣꯔ ꯊꯥꯕꯦꯠ ꯊꯥꯕꯦꯠ ꯍꯣꯟꯕ ꯃꯈꯩ ꯐꯠ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯂꯒ ꯅꯣꯏꯅꯤ ꯃꯉꯥꯏꯔꯦꯅꯦ ꯁ꯭ꯋꯥꯏꯗ ꯑꯣꯏꯅꯔꯤꯁꯦ ꯅꯨꯄꯤ ꯀꯣꯛꯆꯥꯛꯄꯤ ꯀꯣꯏꯔꯨꯕꯩꯗꯤ ꯅꯨꯄꯤ ꯇꯥꯟꯅꯕꯗ ꯁꯣꯔ ꯇꯠꯇꯅ ꯁꯤꯔꯝꯗꯧꯔꯦ ꯊꯥꯗꯣꯏ ꯅꯪꯒꯤ ꯏꯪꯇꯞꯄꯗꯣ ꯅꯃꯥꯟꯅꯕꯤꯁꯤꯗ ꯈꯔ ꯈꯥꯏꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯇꯩ ꯏꯅꯥꯎ ꯈꯠꯅꯕꯗ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯁꯣꯏꯗ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯦꯂꯩꯗꯤ ꯄꯥꯔꯤꯕꯨ ꯎꯔꯨꯕꯗꯒꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗ ꯄꯥꯔꯤꯗ ꯉꯥꯎꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯏꯃꯥꯒꯤ ꯃꯦꯂꯩ ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯁꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯁꯨꯛ ꯐꯕ ꯅꯨꯄꯥꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯅꯦ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯩꯌꯦꯕ ꯅꯠꯇ꯭ꯔꯣ ꯐꯔꯒꯅ ꯏꯃꯥꯒꯣꯛ ꯂꯩꯈ꯭ꯔꯣ ꯏꯃꯥꯒꯁꯨ ꯆꯍꯤ ꯃꯥꯟꯅꯔꯝꯅꯤ ꯃꯀꯣꯛ ꯏꯇꯥꯡꯈꯩ ꯃꯤꯕꯨ ꯃꯥꯟꯗ꯭ꯔꯦ ꯈꯣꯡꯗ꯭ꯔꯨꯝꯕꯨ ꯃꯥꯜꯂꯦ ꯅꯨꯄꯥꯅꯦꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯤ ꯂꯤꯃꯟꯕꯅꯔ ꯀꯔꯤꯅꯣ ꯅꯁꯥꯗꯨꯗ ꯔꯥꯁꯤ ꯃꯁꯦꯠ ꯑꯃꯗ ꯄꯛꯇ꯭ꯔꯦꯍꯦ ꯋꯥꯉꯥꯡꯅꯤ ꯁꯉꯥꯡꯅꯦ ꯈ꯭ꯔꯛ ꯍꯦꯛ ꯂꯥꯎꯔꯗꯅ ꯐꯨꯅꯤꯡꯕꯅ ꯈꯨꯠ ꯁꯥꯒꯁꯦ ꯃꯔꯦꯡ ꯍꯦꯛ ꯆꯠꯂꯦꯃꯤ ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯏꯆꯥꯅ ꯄꯥꯝꯃꯤꯁꯦ ꯅꯄꯥꯗꯧꯅ ꯀꯨꯝ ꯂꯩꯅꯥ ꯅꯥꯕ ꯅꯨꯄꯥꯔꯣ ꯑꯗꯨꯕꯨ ꯔꯣꯏꯃ ꯑꯩꯈꯣꯏ ꯊꯥꯗꯣꯏ ꯍꯣꯏꯒ ꯏꯁꯩ ꯇꯝꯃꯤꯟꯅꯕ ꯄꯥꯔꯤ ꯀꯧꯕ ꯃꯁꯛ ꯃꯇꯧꯒ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯁꯛ ꯈꯗꯤ ꯈꯨꯐꯖꯕꯅꯤ ꯎꯔꯗꯤ ꯏꯃꯥ ꯐꯥꯎ ꯉꯥꯎꯗꯣꯏ ꯖꯥꯠꯅꯤꯗ ꯑꯩ ꯐꯥꯎ ꯃꯥ ꯎꯔꯨꯕꯗꯒꯤ ꯉꯥꯎꯗꯅ
ꯏꯃꯤꯠꯁꯤꯗ ꯃꯥꯟꯅꯗꯕ ꯅꯨꯄꯥꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯑꯣꯏꯅ ꯎꯔꯤꯕꯁꯤꯅꯤ꯫ ꯏꯃꯥꯒꯤ ꯃꯦꯂꯩꯌꯥ, ꯅꯪꯕꯨ ꯅꯥꯅꯝ ꯑꯁꯤꯗꯒꯤ ꯆꯍꯤ ꯍꯟꯈꯤꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯅꯪꯅ ꯄꯣꯛꯄ ꯌꯥꯕ ꯑꯉꯥꯡꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥꯒ ꯑꯣꯏꯅꯤꯡꯂꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯥꯅ ꯑꯁꯨꯛ ꯃꯤꯔꯣꯜ ꯊꯨꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯏꯃꯤ? ꯏꯃꯥ, ꯅꯨꯡꯁꯤꯕꯗꯕꯨ ꯆꯍꯤ ꯍꯟꯕ ꯍꯟꯗꯕ ꯀꯥꯏꯅ ꯂꯩꯕ꯭ꯔꯣ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ꯫ ꯆꯍꯤ ꯁꯨꯗꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯤ ꯅꯃꯧ ꯅꯨꯄꯤꯁꯤꯒ ꯐꯖꯈ꯭ꯔꯕꯤ ꯑꯩꯒꯗꯤ ꯆꯥꯡꯗꯝꯅꯔꯛꯀꯅꯨ꯫ ꯏꯃꯥ ꯑꯣꯏꯔꯁꯨ ꯅꯁꯝ ꯈ꯭ꯔꯥꯎꯔꯤꯕꯗꯣ ꯆꯣꯡꯁꯤꯜꯂꯒ ꯐꯣꯏꯕ ꯉꯝꯂꯤꯕ ꯅꯆꯥꯅꯨꯄꯤ ꯃꯦꯂꯩꯅ ꯍꯥꯏꯕꯁꯦ ꯈꯔ ꯅꯤꯡꯁꯤꯡꯕ ꯐꯩ꯫ ꯏꯃꯥꯒꯤ ꯃꯦꯂꯩꯌꯥ, ꯅꯪꯁꯦ ꯊꯥꯏꯅ ꯍꯨꯏꯅ ꯁꯤꯈꯤꯕꯒꯤꯔ ꯀꯔꯤꯅꯣ ꯅꯁꯥꯗꯨ ꯍꯨꯏ ꯑꯉꯥꯎꯕꯒꯤ ꯃꯤꯍꯨꯜ ꯑꯃ ꯏꯍꯨꯟ ꯍꯨꯜꯂꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯃꯤꯡꯁꯦꯜꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ? ꯍꯥ? ꯅꯁꯛꯇꯣ ꯃꯤꯒꯤ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯅꯪꯕꯨ ꯀꯣꯏꯕꯤꯌꯨ ꯌꯥꯔꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯃꯥ, ꯑꯩꯅ ꯅꯨꯄꯥꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯕ ꯊꯤꯒꯠꯄ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯂꯩꯔꯤꯕꯁꯦ ꯍꯟꯅꯨꯕ ꯅꯨꯄꯥꯗ ꯂꯩꯅꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯈꯜꯂꯒ ꯂꯩꯒꯦ ꯍꯥꯏꯗꯅꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯛꯍꯦꯟꯕ ꯄꯥꯈꯪꯗꯣ ꯅꯝꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯥꯗꯣ ꯏꯃꯥ ꯏꯆꯥ ꯆꯪꯗꯅ ꯐꯥꯔꯁꯨ ꯐꯥꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯗ ꯅꯨꯄꯥ ꯑꯐꯕ ꯐꯪꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯋꯥꯏ ꯑꯃ ꯁꯪꯂꯗꯧꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯏꯁꯩ ꯇꯝꯕ ꯆꯠꯅꯕ ꯏꯃꯥꯅ ꯃꯣꯏꯒꯤ ꯑꯣꯖꯥꯗꯨꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯍꯥ? ꯏꯁꯩ ꯇꯝꯒꯦꯕ? ꯈꯣꯟꯗꯥꯗꯨꯒ ꯅꯪꯅ ꯁꯛꯄ ꯏꯁꯩꯕꯨ ꯃꯤꯅ ꯇꯥꯕꯤꯒꯗ꯭ꯔꯅꯦ? ꯅꯃꯥꯏ ꯐꯥꯎ ꯇꯥꯅꯤꯡꯗꯧ ꯃꯥꯟꯗꯦ꯫ ꯃꯤꯅ ꯇꯥꯕꯤꯅꯕ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯕ ꯅꯠꯇꯦꯌꯦ, ꯅꯨꯄꯥ ꯐꯪꯅꯕ ꯏꯁꯩ ꯇꯝꯕ ꯆꯠꯀꯦ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯁꯨ ꯆꯠꯇꯨꯅ ꯑꯣꯖꯥꯗꯣ ꯍꯥꯏꯅꯔꯨꯔꯒꯦ꯫ ꯅꯪꯁꯨ ꯅꯁꯛ ꯅꯇꯧꯒꯗꯣ ꯑꯉꯥꯡ ꯃꯥꯟꯅꯕ ꯁꯦꯝꯕ ꯍꯧꯔꯣꯀꯣ꯫ ꯃꯦꯂꯩ, ꯑꯩꯅ ꯄꯥꯝꯈꯤꯕ ꯄꯣꯠꯁꯛꯄꯨ ꯐꯪꯗꯅ ꯇꯣꯛꯏ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯥꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯊꯥꯔꯤꯛꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯁꯨ ꯅꯨꯄꯤ ꯊꯥꯗꯣꯏꯒ ꯃꯈꯣꯏ ꯈꯔꯁꯨ ꯄꯨꯟꯅ ꯏꯁꯩ ꯇꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯝꯕ ꯅꯨꯄꯥ ꯑꯣꯏꯖꯥꯠꯅꯣꯅꯦ ꯏꯆꯥ ꯅꯨꯄꯤꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤꯕꯣ? ꯑꯣ, ꯑꯥꯗꯒꯤ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒ ꯊꯪꯅꯅ ꯐꯝꯂꯤꯕ ꯅꯨꯄꯥꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯤꯗꯤ, ꯑꯩꯒꯤ ꯏꯌꯥ ꯑꯣꯏꯕꯗ ꯅꯣꯞꯇꯤ ꯅꯣꯞꯄꯔꯣꯏꯁꯦ꯫ ꯀꯨꯟꯗꯥꯂꯩ ꯊꯥꯔꯤꯛꯄꯨ ꯎꯔꯨꯕꯗ, ꯏꯆꯦ ꯊꯥꯔꯤꯛ, ꯅꯁꯨ ꯅꯨꯄꯤꯒꯤ ꯏꯁꯩ ꯇꯥꯕ ꯂꯥꯛꯂꯤꯔꯣ? ꯁꯤꯗ ꯆꯪꯂꯛꯂꯒ ꯐꯝꯂꯒ ꯇꯥꯔꯨ ꯂꯥꯎꯅꯦ꯫ ꯅꯁꯨ ꯅꯨꯄꯤꯁꯦ ꯇꯥꯛꯄꯒ ꯍꯩꯕ ꯅꯍꯥꯜꯂꯤ, ꯃꯍꯩ ꯆꯥꯅꯕ ꯈꯔ ꯀꯟꯅ ꯍꯣꯠꯅꯧꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯨꯟꯗꯥꯂꯩ, ꯏꯆꯦꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯦꯂꯩꯁꯨ ꯅꯪꯒꯤꯁꯤꯗ ꯏꯁꯩ ꯇꯝꯕ ꯊꯥꯔꯛꯀꯦꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯩꯅꯣꯗ ꯏꯆꯦ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯝꯍꯧꯕꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯏꯁꯩ ꯇꯝꯂꯒ ꯃꯍꯩ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯅꯦ? ꯌꯦꯔ ꯀꯨꯟꯗꯥꯂꯩ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯝ ꯂꯤꯔꯗꯅ, ꯃꯃꯥ ꯑꯩ ꯂꯧꯗꯅ ꯃꯈꯣꯜꯒꯁꯨ ꯌꯥꯝ ꯐꯖꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯊꯥꯔꯛꯂꯒꯦ꯫ ꯅꯪꯅ ꯈꯔ ꯅꯤꯡꯊꯤꯅ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦꯀꯣ, ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯦ ꯍꯥꯏ꯫ ꯍꯩ ꯊꯥꯗꯣꯏ, ꯅꯣꯏꯒꯤ ꯅꯅꯦꯇꯣꯟꯗꯨꯕꯨ ꯍꯥꯟꯅ ꯏꯁꯩꯒ ꯇꯝꯂꯝꯕ꯭ꯔꯅꯦ? ꯑꯣꯖꯥ, ꯍꯥꯟꯅ ꯇꯝꯂꯝꯕꯗꯤ ꯈꯪꯗꯦ, ꯑꯩꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯏꯁꯩ ꯇꯝꯂꯝꯗꯦ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ, ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯔꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯍꯌꯦꯡ ꯂꯥꯛꯂꯒ ꯍꯦꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ꯫ ꯅꯣꯡꯂꯦꯟꯅ, ꯊꯥꯗꯣꯏ, ꯅꯣꯏꯅꯅꯦ ꯍꯥꯏꯔꯤꯁꯦ ꯉꯔꯥꯡꯒꯤ ꯑꯉꯧꯕꯤ ꯃꯥꯟꯕꯤꯗꯨ ꯅꯠꯇ꯭ꯔꯣ? ꯇꯥ ꯅꯣꯡꯂꯦꯟ, ꯅꯪꯒꯤꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏ ꯅꯦꯇꯣꯟꯒꯤ ꯃꯃꯥꯡꯗꯗꯤ ꯍꯥꯏꯖꯔꯨꯅꯨꯀꯣ, ꯐꯨꯕꯤꯖꯅꯤ꯫ ꯍꯥꯏꯔꯣꯏꯗ, ꯃꯁꯛꯇꯨ ꯎꯕꯗꯩꯗꯤ ꯀꯤꯕꯨ ꯀꯤ꯫ ꯍꯌꯦꯡꯗꯒꯤ ꯏꯁꯩ ꯇꯝꯕ ꯇꯣꯛꯍꯧꯔꯁꯤꯔꯕ ꯈꯪꯗꯦ꯫ ꯊꯣꯏꯕꯤꯅ, ꯇꯣꯛꯈꯤꯒ ꯇꯣꯛꯈ꯭ꯔꯣ, ꯑꯩꯁꯨ ꯋꯥꯏ ꯑꯃ ꯁꯪꯅꯕ꯫ ꯅꯪ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧ ꯑꯔꯤꯕꯤꯗꯨ ꯀꯤꯖꯔꯨꯅꯤꯒꯦ? ꯑꯔꯤꯕꯤꯗꯩꯗꯤ ꯅꯪ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯤ ꯁꯥꯊꯤꯕ꯫ ꯄꯥꯔꯤꯅ, ꯅꯣꯡꯂꯦꯟ, ꯊꯥꯗꯣꯏꯁꯦ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯁꯦ꯫ ꯉꯝꯗ꯭ꯔꯦ ꯑꯩ, ꯃꯣꯏ ꯃꯅꯦꯇꯨꯅ ꯀꯤ꯫ ꯅꯇꯨꯅꯤ, ꯅꯪ ꯑꯗꯨꯝ ꯊꯤꯟꯗꯣꯛꯆꯣ, ꯑꯩꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡꯗꯨ ꯏꯟꯅꯖꯔꯨꯒꯦ꯫ ꯊꯥꯗꯣꯏꯅ, ꯇꯥ ꯅꯣꯡꯂꯦꯟ, ꯍꯌꯦꯡ ꯑꯩꯈꯣꯏ ꯅꯦꯇꯣꯟꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅꯤ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯗ ꯇꯝꯈ꯭ꯔꯕꯗꯤ ꯑꯩ ꯏꯁꯩ ꯇꯝꯕ ꯆꯠꯈꯤ ꯌꯥꯔꯛꯑꯣꯏꯕ꯫ ꯑꯩꯁꯨ ꯈꯪꯉꯤꯗ, ꯑꯗꯣ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯏꯁꯩ ꯆꯥꯡꯗꯝꯅꯕꯒꯤ ꯀꯨꯝꯍꯩ ꯑꯃ ꯆꯥꯎꯅ ꯁꯤꯟꯒꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯅꯪꯁꯨ ꯏꯁꯩ ꯁꯛꯄ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯧ꯫ ꯇꯟꯖꯥ ꯐꯪꯂꯤꯉꯩꯗ ꯃꯤꯔꯛ ꯊꯣꯛꯍꯧꯅꯕ ꯇꯧꯁꯤ꯫ ꯊꯥꯗꯣꯏꯅ, ꯇꯥ ꯄꯥꯔꯤ, ꯀꯣꯅꯨꯡꯒꯤ ꯑꯍꯩꯕ ꯁꯩꯁꯛꯄꯤꯁꯤꯡꯗꯨꯒ ꯑꯩꯒ ꯏꯁꯩ ꯆꯥꯡꯗꯝꯅꯕ ꯉꯝꯒꯗ꯭ꯔꯅꯦ? ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯩ ꯁꯛꯄ ꯅꯪꯅ ꯍꯩꯔꯤꯕꯅꯤ꯫ ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯃꯥꯏꯊꯤꯍꯧꯔꯒꯅ ꯀꯝꯗꯧꯕ? ꯃꯥꯏꯊꯤꯔꯒꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯗꯣꯏꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯀꯟꯅ ꯍꯣꯠꯅꯧ꯫ ꯏꯃꯥꯁꯨ ꯊꯥꯏꯅ ꯀꯣꯅꯨꯡꯒꯤ ꯁꯩꯁꯛꯄꯤ ꯃꯀꯣꯛꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯊꯤꯡꯕꯗꯒꯤ ꯇꯣꯛꯈꯤꯕꯅꯤ꯫ ꯑꯩ ꯏꯃꯥꯗꯒꯤ ꯏꯁꯩ ꯃꯌꯦꯛ ꯈꯔꯁꯨ ꯂꯧꯔꯛꯀꯦ ꯊꯥꯗꯣꯏ꯫
ꯅꯪ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯇꯥ ꯄꯥꯔꯤ ꯑꯩꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯗꯣ ꯌꯨꯝꯁꯨ ꯌꯧꯔꯦ ꯑꯩ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯍꯜꯂꯛꯄꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯁꯤꯜꯂꯤ ꯃꯦꯂꯩꯗꯤ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯃꯇꯦꯡ ꯇꯧꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯃꯀꯦꯁꯦꯝꯗꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯒ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛ ꯆꯩꯕꯤꯔꯤꯕꯅꯤ ꯂꯩꯃꯅ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯅꯄꯥꯅ ꯉꯥ ꯃꯆꯥ ꯑꯃ ꯂꯩꯔꯛꯄꯅꯤ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯂꯁꯤ ꯍꯣꯏ ꯏꯃꯥ ꯇꯣꯝꯆꯧꯅ ꯏꯆꯥ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯂꯦꯗꯅ ꯄꯥꯕ ꯉꯥꯁꯤ ꯁꯦꯝꯕꯤꯔꯛꯂꯒꯦ ꯑꯃꯃ ꯇꯤꯜꯍꯧ ꯆꯅꯝꯗꯨ ꯁꯦꯝꯖꯤꯜꯂꯨ ꯅꯆꯥꯁꯤ ꯋꯥꯔꯝꯂꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯣꯏꯔꯦꯗ ꯋꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯕꯨꯅ ꯄꯣꯊꯥꯎ ꯍꯥꯏꯗ꯭ꯔꯒ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯛ ꯆꯥꯈꯣ ꯑꯃ ꯊꯣꯡꯕꯁꯤꯗ ꯋꯥꯔꯝꯂꯅꯤ ꯀꯥꯏꯗꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯄꯥ ꯅꯪꯁꯦ ꯑꯩ ꯃꯃꯥ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕꯁꯦ ꯏꯆꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯑꯗꯨꯗ ꯈꯪꯗꯦ ꯏꯆꯥꯅꯨꯄꯤ ꯋꯥꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ ꯉꯥꯁꯦ ꯐꯠꯁꯦꯝꯃꯒꯦꯁꯦ ꯏꯆꯥꯒꯤ ꯈꯨꯠꯅ ꯊꯣꯡꯕꯁꯦ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ 이마기 타도이 그다이 틸러서넘가도 이마 셈비락락이 이마 ꯀꯣꯅꯨꯡꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯒꯣꯏ ꯏꯁꯩ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝꯗꯣ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ ꯍꯥ 이사ꯕꯨ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯄ ꯖꯒꯣꯏ ꯏꯁꯩ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝꯗꯣ ꯌꯥꯎꯅꯤꯡꯉꯦꯕ 이사ꯅꯕꯨ ꯌꯥꯎꯅꯤꯡꯂꯕꯗꯤ ꯀꯣꯛ ꯌꯥꯎꯔꯒ ꯂꯣꯏꯔꯦꯗꯅ ꯇꯣꯝꯆꯥꯁꯨ ꯉꯥꯗꯣ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯆꯪꯂꯛꯏ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯦ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯏꯁꯩ ꯆꯥꯡꯗꯝꯅꯕꯗ ꯌꯥꯎꯒꯦ ꯍꯥꯏꯔꯤꯅꯦ ꯇꯣꯝꯆꯥ ꯍꯔꯥꯎꯅ ꯑꯗꯨꯗꯤ ꯐꯩꯅ ꯀꯩꯅꯣ ꯃꯃꯥ 이사ꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏ ꯄꯥꯛꯄꯅꯤ 이빠기 타도이 하영막 이빠는 이사부는 띠는 이사이 담비바 이바 이사가 맞소이려는 이빠는 띠니 이사 마이 박다 비야다분고 타도이 마마 아마디 마빠나 마기르마 칸비 마또 우라가 북닝나 뺀마 복세 asumna 타도이디 고농데 이사이 상담나바 야우가다바 오이바나 군달레 아유키 마tamda 마부 닥비 담비르포 오자 거우두나 동가나 타도이부 이사이 담할람미 파리소 타도이가 분나 아유키 마tamda 이사이 담람미 타릭나 이마기 멜레야 까리노 이사이 담바 살라로이드라 ngasidiya 까리기 이사이노 어서이 살로 에이 까리인데 따닝데 하이마 까리네기 시디야 까리 라이모 옥나루이 떠우리시나 낭기나 순비 파자비 멜레이시나 꼬농다 이사이 삭바 야우가니 하이드나 랑리 마얌세 이마디 까리인데 캉리로이냐 하이마 어두보 까이도위에게 낭수 야우게 하이리브로 나데 낭부 이사이 까얌 하이라게냐 이사기 이사이도 아묵다듬 살라우세 이마 따라게 얘기 마띠엠다 까이 이사이노 나순비 파자비 사비시나 아이기 누빠도 마나 시에나랑 오이라가 레이라바니나 이사이 담밤다가 아마다 템내어 팡드레 아두는 아이나 이사이 담바 사찌바시 마시가 낭세 야 파로이드르바 낭 아두 오이라가나 라이와 틴와 떠우라가 오이나 파르시로 이사기 누빠도 이사이 담 톡담신 마담 망가다바기 사룩부디 하 라이와 틴와 하이바 아두부 야가드라니마 까리기 야다니에게 나빠시 이마나 따이링 레이비 떠우라가 파리니네 아두디 이마 아이기 누빠도수 암따 이마나 파비다바 야드레 이사이 땀시나바시나 오이기다 만드레바 호렌세 이마가 강나비 아마이비도기 만학다 헥다 쌀라가 로이레 아두다기냐 합다가 파가다부 나띠헤 이사기 나똥다 누빠도는 꼬인 이나가도리바 하 아생바이로 이마 아두디 하우싱 뭐 헥다 쌀라시다 하이 나이코 누밋짝 용리바세 나미도 우드로 누빠 밤비 헤만다나 nga로 사도리브라 까리노 사히 마땅두가 찰라시다 이마 아스 아이보 아이세 아힝 뚜마가 아마tta 야드레 하이바니 나사기 어와바세 카직다수 캉비우다 아두나라 아이나 콩 함닝이 나우도보다 나는 따드리바도 아힝 뚜մ다바기 오이니에바 아두디 하갓바 딴바기 아이나 따신나다바니에바 찰라시미 이마낭보 라이사비 아리비기 사크리시디 캉 락바 ngamzaba nate다 레라모 이마 피시무다 실루키게 asumna tharikki mama masado amaibi amagi manak tamna laktuna tharikna ima amaibi thaina aigi nupa ma ima amaibi na phabi khibadugumna isana pisi hi nupa amattaga phabi da bayadre he haima thari nangi na san pisi bo hojik phau mayum pandri bro masak si yengbada laisabi bu mandre ne ai nang si masing laktana masigi amaibi hanubi se nupa phabga lairi tap tana phutharaga thanamni ariyemada 누빠 봄도부 숨나 파기 다이드가 아이기 sakkamu panana lei kai thokjeng tu sai ima mai bia isanu pisia mayum panjaji leisabi pumseng ni aisia uirabani ahal matango isilakpasida madugi thabakto tawdaba nangna hairabani na tawba taridana ado aidi thabak ama tawbu matamda selwat payadi haibasi madi nangsu khange ko
ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯏꯃꯥ ꯃꯥꯏꯕꯤ ꯏꯆꯥꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯐꯥꯕꯤꯌꯨ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯔꯛꯎꯁꯤ ꯃꯦꯂꯩꯅ ꯑꯃꯥꯏꯕꯤꯗꯨꯗ ꯄꯥꯔꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯕ ꯍꯥꯏꯔꯕꯗ ꯑꯃꯥꯏꯕꯤꯗꯨꯅ ꯂꯩ ꯑꯃꯗ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯍꯩ ꯊꯥꯔꯤꯛ ꯁꯦ ꯂꯩꯁꯤ ꯂꯧꯁꯤꯜꯂꯨ ꯂꯩ ꯑꯁꯤꯗ ꯑꯩꯅꯅꯦ ꯅꯆꯥꯅꯨꯄꯤꯁꯤ ꯍꯦꯛ ꯎꯕꯗ ꯅꯨꯄꯥꯗꯨꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯗꯕ ꯂꯩꯋꯥ ꯀꯥꯝꯁꯤꯟꯈ꯭ꯔꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯂꯩꯁꯤꯕꯨ ꯍꯦꯛ ꯃꯅꯝ ꯅꯝꯈ꯭ꯔꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯒꯗꯕꯅꯤ ꯑꯩꯒꯤ ꯂꯩꯋꯥꯒꯤ ꯃꯇꯤꯛ ꯃꯒꯨꯜ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯂꯩꯖꯔꯦ ꯏꯆꯥꯒꯤ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯒꯦ ꯃꯦꯂꯩꯅ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯐꯪꯗꯧꯔꯦ ꯏꯃꯥ ꯑꯩꯁꯦ ꯃꯧ ꯑꯅꯧꯕꯤ ꯀꯥꯏꯗꯣ ꯑꯣꯏꯕ ꯐꯪꯂꯅꯤꯀꯣ ꯏꯆꯥꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯕꯗꯨꯅꯤ ꯏꯃꯥꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯁꯦ ꯁꯤꯒꯤ ꯂꯩꯁꯤꯕꯨ ꯍꯦꯛ ꯅꯪꯒꯤ ꯅꯥꯕꯗ ꯁꯦꯁꯦ ꯁꯨꯃꯥꯏꯅ ꯊꯥꯔꯤꯛ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯂꯩ ꯑꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯁꯨꯃꯥꯏꯅꯅꯦ ꯍꯦꯛ ꯅꯝꯈ꯭ꯔꯕ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯉꯥꯎꯈꯤꯕꯗꯨꯒꯨꯝꯅ ꯏꯆꯥꯗ ꯅꯨꯄꯥꯗꯨ ꯉꯥꯎꯁꯤꯜꯂꯛꯄ ꯁꯣꯏꯗ꯭ꯔꯦꯍꯦ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯂꯩꯗꯨ ꯏꯃꯥꯅ ꯃꯅꯝ ꯅꯝꯅꯕ ꯅꯠꯇꯤꯌꯦ ꯅꯌꯥ ꯅꯨꯄꯥ ꯐꯥꯅꯕ ꯂꯩꯅꯤ ꯏꯃꯥꯅ ꯃꯅꯝ ꯅꯝꯊꯣꯏꯗꯨꯕꯨ ꯉꯥꯎꯔꯕꯣ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯃꯦꯂꯩ ꯅꯪ ꯁꯤ ꯎꯕꯗ ꯏꯃꯥꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦꯍꯦ 이마가 난가 루홍라시러 까이누 이마 너무 ngawrabo ngawre 아이시 nangi phajabada pu ngaw he ngawre aikoini ngasi sela sidana lira ga phajabadi nang tania milei pakhatna mamagi mamaida kupang on run tharaga ima si wakhalan taroba oi soina ba tari sidi nupa phabra haibabu ima do oina leiba tari bra tari sibo mina nusi haraga ai mai sida kupang na thari basibo ngawbro ngasimak nangse pharak selu haibro kaino mi ima nangbo ai ni pihelabani da hoi ma kaino me hoji na tawdui sibo khonga sa tingthok ga kapninge da ai asuk rasi leibi nangna karigi kapsaru ne ge ai ima gi mama ohendoi ne kadai nangi kudang do chena pairage ima kaino nayana pa nengon na haido ma do ima loi hai leire ma ausigi mai bidu gi manak tam ta sachilao lao base hai ma ngai khone nupai gi kudang se nupi nang na pairaga singlabadi mina nok na batari ne somnan thadoi konungi jagoi sangdam na bagi thauram madu masu yauram aduga itha thajadana thadoina makok tarak nammi parigi thadoina mai paklak pusi uraga adugi madik harause thadoi harauna ta pari aina asumna mai paklakani habase aidi hausi phabu thasaba ngamdri aina idro nangna soidina mai pakani na thadoi nangi no wai buraga karigino aigi thamoina supinjariba nangbu inakta gilapna thamningtre nangbu inakta lendran thamningtre hongai bada kalo aise nomadi soidana nanakta lingda leidoini hausikti matam wali aibu pokpiba ima pabagi laman singma loiji asumna numit asidagi thadoi miyamna sakhangna basu hauraklammi meleidi paribu phanglaroidra khanbada mathwaidu adugi matik wajarami kanadi aina tumina sum leithoklabadi aina ningsaribu pumba aremada taba tare aduna horendi parida nungsi hai hekta phonglagi asumna melei parina lakadaba lambida ngaiduna pari lakpa ngairi ngihaki matung pari sumatomta laklammi aima la emi aibu hekta kaura sirane kaurage dai Paria, nangai ko. Sorry ni. Ibong, nang buning na hayisi. Initon, ay bula. Natrabadi kaino. Ay ko'y tadoy na initon kaurasu. Nang nadi, isalay na dong kaurasu ay kaysu saubiroy da. Pari, milay mataw do hay nadrado na. Kari hay gahib na initon. Mina, initon kaurakano. Isal kauro haraga. Initon na sungkaw. Ay sibo, no'y napagi masan na piro. Kanino khangde isik wang khadale haibani da inedon ai thengkrani salake pari nang sakhiba yar chahi matangi di kashu khaluranu nupi nan mase nungai na pali haibani aduna aikoni luhonglasi aina nangbo ahan uba maktada thamoi sirang nusi zaruri aina hari base nang yada ba yaroi ko hek yadraba aidi nayum de lakadabani khang pari gi makhut paiduna ngasi mo hekta aibu nayum de pugi su pubiro ai isam yazari Idon, nang magna nasago may muna adugumu waka. Tuy,
ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯑꯩꯅꯗꯤ ꯊꯥꯗꯣꯏꯒꯤ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈꯤꯗꯕꯅꯤ ꯏꯃꯥꯒꯨꯝꯂꯕꯤ ꯍꯅꯨꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯤꯒꯦ ꯉꯁꯤꯗꯒꯤ ꯏꯃꯥꯡꯁꯤꯗ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯍꯜꯂꯛꯀꯅꯨ ꯑꯗꯨꯒ ꯍꯥꯏꯕꯤꯒꯦ ꯇꯥꯁꯧ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯊꯥꯗꯣꯏ ꯈꯛꯇꯒꯤꯅꯤ ꯅꯪꯒꯨꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤꯗꯤ ꯂꯥꯞꯅ ꯊꯝꯈꯣ ꯂꯥꯏꯔꯦꯝꯕꯤꯃꯛꯅꯁꯨ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯊꯥꯗꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯨꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤ ꯃꯦꯂꯩꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯂꯝꯗꯨꯅ ꯆꯠꯈꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯦꯂꯩꯅꯤ ꯅꯣꯡꯃꯇ ꯃꯕꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯕꯤ ꯃꯦꯂꯩ ꯃꯁꯥꯒꯤ ꯃꯔꯥꯜꯗꯤ ꯈꯪꯖꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯊꯥꯗꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯔꯒꯦ ꯈꯟꯈ꯭ꯔꯦ ꯈꯪꯉꯤꯗꯅ ꯉꯁꯤꯗꯤ ꯑꯩ ꯁꯤꯔꯒꯁꯤ ꯃꯥ ꯁꯤꯔꯒꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅꯁꯨ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯕ ꯃꯇꯤꯛ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯥꯁꯤ ꯄꯥꯝꯖꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯏꯇꯣꯞ ꯄꯨꯝꯕ ꯃꯥꯅ ꯈꯪꯗꯅ ꯅꯨꯄꯥꯁꯤꯕꯨ 이팜되기 물리보니 마 ꯌꯨꯝꯗ ꯂꯩꯗ ꯂꯩꯔꯝꯃꯕ ꯅꯪ ꯃꯁꯤꯅ ꯃꯦꯂꯩ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄꯗ ꯊꯥꯗꯣꯏ ꯄꯣꯂꯥꯈꯣꯛ ꯑꯗꯨꯗ ꯐꯧꯔꯤꯕ ꯐꯤꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯦꯂꯩ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯍꯦꯉꯥꯡ ꯅꯪ ꯌꯥꯝ ꯐꯥꯎꯔꯤꯅꯦ ꯍꯥ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯕ ꯀꯩꯅꯣ 이네톤 ꯅꯪ ꯉꯥꯎꯔꯕꯣ ꯁꯝꯁꯤ ꯊꯥꯗꯣꯛꯑꯣ ꯑꯩꯅ 이네톤ꯗ ꯀꯔꯤ ꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯁꯝꯁꯤ ꯊꯥꯗꯣꯛꯑꯣꯃꯤ ꯅꯪꯗ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯅꯤ ꯅꯪꯒꯤ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯨꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯃꯥꯅ ꯆꯥꯆꯪꯗꯅ ꯑꯩꯅ ꯄꯥꯝꯖꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎ ꯃꯨꯟꯗꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯅꯃꯥꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯏꯕꯨꯡ ꯑꯁꯤꯕꯨꯁꯨ ꯏꯐꯝꯗꯒꯤ ꯃꯨꯟꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯃꯨꯛ ꯃꯨꯜꯂꯕ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯍꯥꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯅ ꯊꯥꯗꯣꯏꯕꯨ ꯃꯃꯥꯏ ꯃꯤꯠ ꯈꯪꯗ ꯊꯥꯖꯤꯜꯂꯤ 이마! 이마! 이네톤 집에 가모! 아버! 마시 라오드다가수 떠오리 어두디 비신나 각삼시다 라오봉 없는데봐 했다 락실라지 라오 구워 누빠수미 너마도 따는봐 라오 구워 다도이 마카오리두다 비두나 사부간 락슨기바나 마사도 와나 강이 그리고뭐 ngasida기 ai pham yelaba nang moina kaya yam ot gam du yemo namasi yongna yumus thamloidamni khang imagi thadoi kari matong no sigi lekai mi hatle isanu pi hatle melei leimana dumna khanglaw larakpaduda masado khangboi lakpoi thadoi uphat thadoi leimaida asiba bugumna ta du leiri imagi thadoi si isami pango imamu thadokuna nang chakhi pa yaroi si isamit pango Thariksu kapna laungnabagi khonjel aduda karisu khanna sen thorakpani taramli ma tawdu ubada swai lawi imagi me lay nang mi hat pangam labani ko nate kadima ai mi hat pinate hai lai kai khamnaradri nasida nang nahangi nu paduda senki nu mato natrabdi soidana mayam changna hatbi hiba tari Thariksu mi nungsi khangba mi amanati masugi oiriba phibam mamaugi matau hanna yengluba tawda masasigi punsibu hana kannaba lambi yatlibani kana laige aigi isabu amukta kanbiyo ai isa yawna hingba ngamloye imagi thadoi se chamit pangoi cha laimana kapalawbagi khonjel tarbada yumthangnabagi misu pakatna sinsinare asumna mayam sangduna thadoibu amaiba maibi kaudu laikanabadagi thadoigi punsibu kanbadi ngamlammi Makaurida kana laksin kibaduna thadoi wangangbudi ngamlamde Meleidi numit adudagi masagi punsi kanjanaba pamda mamana sinba nupadu sian khirami Tharik masugi kari sukhanda imagi asoba nasanupi su kari su tawjabani nasanupi do karino leiba leitaba awong awun khara tawraga lokhat pinaba tawsine ningwal matom tani soi khilan ki bai base tambang ngamanate leimana ima asukui ba matamse nungmata imagi sinthakta namauna khungkhidabani imana namoi bu nungsiba ngamdrabasu nacha sigi nasungu sidi minungsi khajikta su utpi ba yaidana imana melei bu nungsiba ko aiso ai sabu nungsi makoi ta so ichagi punsibu ningba kaile laliba bisakto atai kana sunati ye ikoi melei ngane imang sidani Mani isabu hatke tawkhibada ainadi isani khanduna nongmata wa kan mama phaw haikidaba masi phano oiduna su mabu ngakpibadi ai mapoksibagi ngamloi
Ima, nangsi karamba mamano. Nasana su nungsiba ngamdaba nangse. Puksel pikpa. Nongmata imana nasu sida nungsina saksu khoma nungsina bihiba yaw. Malem sida isada yenba kanasu leite gi phamna. Isagi punsibu asumna ningba kan lalami bisakdudi I mari oirabasu mapok simgene ngakpiba ngamna. Yum masida magi khongol tapam leite. Aigi seldi sikiba koire. Aigi mayukta imasu leige na khalabadi haujimak imasu yumsi thatok tu zakiba yani nasana khamai. Thariksu Mara lairaba kaubana tumina lairami pukningdasu khanjai. Imagi melai. Imani isabu nungsiba hemankhibana. Isagi punsibu imana manghanbaga sap manarene. Isana soirakpa mikupta. Mama ama oina. Aini isabu waraklamnabadi. Kasi thokliba pumbase. Thoklamloiko. Mane. Aise. Minungsi khangdabi. Masa masubu nungsiba ngamdabi mamani. Apangbi aina. Isabu matam sana warak pangamau tabanang asili. Naitom satsabi, isu sige punsibusu, mimana dabi ama oihalaban ko. Aibo, isu sige iningamdam mataw. Masagi awaw mataw usaraka. Mitlu pirang kangdang lelib isay mo sige mataw siyengana. Yung sida sumlay kisirane. Somda sumelay nungay nalaybo oiramdi, ningol sing na panbi yumbal oiramduna. Ningol mayamgi seba tongnabu hotnabada masado mikup amadasu pothabu phanglamde. Mapamna satki hairabasu mapamda magi khongdafam leite aduna kaptuna mapunsi leli. Nakal amaromdana parina haiba amaiba kaya tanaduna thadoibu layengbadagi thadoi hanagumna wa ngangmasu ngamlami. Masigi matung ahal masen haina singnaduna thadoi amadi pari luhongduna nungayai phana pankirami.